Dhanmanjuri University की Assistant Professor Loubagi matangda Department ani ki wathok kamari leinana same khiba Enquiry Committee की report miyamda thamdriba phaoba interview Pangthokpa Yaroi haina Maheiroi Lup tarukna phongdorakle hiram masiga mari leinana ngasi kwa kaithelda leiba AIMS की loisangda Maheiroi Lup tarukna sinduna Pangthokpa paugi mifam amada Lup taruk ki wangangloi mayingbam somorjit na hai Dhanmanjuri University की Assistant Professor Marfu Nipan Loubagi recruitment result chahi asigi July 19 da haidorappada yaukidaba Botany amadi Physics Department ki interview tha asigi mangadagi pangthokpa yai haina mamang tha da famkiba syndicate meeting na warep lawkiba asi khwaidagi laibak thibani masi Maheiroi Lup tarukna July 19 da department ani asigi interview asi department ani asigi tabulation seat Mangbaga mari leinana semkhiba Enquiry Committee की report miyamda thamdriba phaoba interview Pangthokpa Yaroi haina leibak miyamgi mangda thamkhibu wafam adugi mayoktani Enquiry Committee ama semlaga committee की report adugi matungina maral leiba yauram labadi maral leiba miyoi singi mathakta chap chaba action lokhatpagi mahutta Enquiry Committee की report namsinduna thamlaga department ani asigi interview tawragani haina warep lorok pasina sem khiba committee adu maming khakta ki sem khibani haibasi mayek senghale maramaduna department ani asigi tabulation gi sit mang khibagi wafam tangdang ba ama khanghandriba phaoba department ani asigi interview tawbo yaroi haiki nakalamaromdana assistant professor gi oina advertise thokpada pankhiba post masing asi marfu nipani adubu result lauthorakpa matamda anoba post masing humfu hengatuna result lauthokhi Masina anova fresher candidate kayagi nauna saruk yabagi tanjadu manghan bibaga loinana asigumba thawong asi Indian Constitution ge Article 14 number 16 violate tawbani haina Maheiroi Lup tarukna lawi phongdoki oza Loubagi process ge manungchana department man thokpa solis da anthropology department gi oge solis thokpa chain number 2 oriba akoi jam midan bai si solis thokpa matam da di masi unreserved category da masi solis thoke aduga sigi thabok oina haidorpa matam da di masi OBC gi category do oina masi yaksala OBC digi unreserved da magi magwang jabagi magi performance phajabagi hengat padi dum masi tawnai adubu unreserved digi OBC da kundaba sidi masi di aran ba thong mani adubu asuk lanba state sigi university amagi authority aduga Manipur lenga asuk lanba decision ama akoi lawri base masi kari intention digi lawgunu ha base masi miyamna Kuyam chamanaba miyam su khangingedaba wahangamani Dhanmanjuri University ki boklawda aduga magi thabok tawbagi mawung matawsida sugumba ihohoba aduga taning tamang onaba sugumba mayamse masi chumde aduna lengang na masi yang khumna review tawba changi inquiry loidana achumaran puthoktana akoi department ani gi interview tawnanabagi lawri petition se masi yaroi masi handokadabani athubu matamda inquiry loisalaga adugi achumaran hana puthonanaba hono adugi matungda masigi Loubagi process masi chathaban chungani haidana Maheiroi Lup tarki makai thamjari